ꯗꯥꯕꯤꯅꯣ ꯂꯥꯛꯑꯦ. ꯗꯥꯕꯤꯅꯣ ꯊꯥꯒꯠꯆꯔꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯂꯥꯏꯛꯀ ꯂꯣꯏꯅꯅ ꯊꯦꯡꯀ꯭ꯌꯨ. ꯗꯥꯕꯤꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯩꯃꯤꯟꯅꯁꯤ. ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯣ ꯀꯀꯥ ꯑꯩ ꯁꯅꯥꯏ ꯄꯥꯔꯤꯒꯥ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯕ ꯑꯗꯨꯒ ꯁꯨꯝ ꯂꯥꯏꯠꯁꯦ ꯊꯥꯔꯛꯏꯅꯤꯗ. ꯀꯀꯥ ꯍꯩꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯆꯥꯆꯥ ꯀꯩꯗꯧꯔꯤꯒꯦ? ꯂꯥꯏꯠ ꯊꯥꯔꯛꯑꯗꯤ ꯐꯣꯟ ꯂꯥꯛꯄ ꯍꯧꯒꯠꯂꯛꯑꯅꯤꯕ. ꯕꯤꯅꯣꯂꯥꯏ ꯑꯩ ꯌꯥꯝ ꯀꯥꯏ ꯆꯠꯂꯤꯅꯣ? ꯀꯩ ꯍꯥꯏꯅꯣ ꯗꯥꯃꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯅꯪ ꯍꯥꯏꯔꯤꯁꯦ. ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ. ꯗꯥꯕꯤꯅꯣ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯕꯤꯅꯣꯂꯥ ꯍꯩꯃꯤꯟꯅꯁꯤ ꯈꯣꯏꯔꯝꯖꯔꯤ. ꯍꯩꯃꯤꯟꯅꯁꯤꯗ ꯗꯥꯕꯤꯅꯣꯅ ꯈꯣꯏꯔꯝꯈ꯭ꯔꯦ. ꯑꯗꯩꯗꯤ ꯍꯩꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯔꯤ. ꯑꯣ ꯍꯩꯃꯤꯟꯅꯁꯤꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯀꯀꯥ ꯍꯥꯏꯅꯗꯤ ꯀꯧꯖꯔꯦ. ꯍꯩꯃꯤꯟꯅꯁꯤ ꯆꯥꯛ ꯆꯥꯔꯤ. ꯏꯁ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯊꯔꯤꯅꯣꯅꯦ ꯀꯀꯥ? ꯕꯤꯅꯣꯂꯥꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕ? ꯑꯣ ꯀꯣꯏꯔꯤꯃꯤꯅꯦꯍꯦ. ꯁꯅꯥꯏ ꯕꯥꯔꯤꯒꯥꯠ ꯍꯥꯏꯅ ꯁꯤꯗ ꯈꯨꯟ ꯑꯃ ꯖꯒꯥ ꯑꯃ ꯂꯩꯌꯦ ꯃꯌꯥꯡ ꯈꯨꯟ ꯑꯃ ꯑꯗꯨꯒ ꯀꯣꯏꯔꯨꯒꯦꯅ. ꯑꯣꯐꯤꯁ ꯑꯝꯗ ꯆꯠꯀꯦꯅ ꯆꯠꯂꯤꯃꯤꯅꯦ. ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯥꯛꯇꯕ ꯇꯧꯔꯤꯁꯤꯕꯣ ꯃꯦꯟ ꯇꯥꯅ ꯆꯠꯇꯣꯏꯁꯤ ꯇꯟꯈ꯭ꯔꯦꯗ. ꯍꯩꯃꯤꯟꯅꯁꯤ ꯕꯤꯅꯣ ꯂꯚ ꯌꯨ ꯑꯣꯏꯃꯅꯤ ꯂꯚ ꯌꯨ ꯀ ꯍꯥꯏꯅꯈ꯭ꯔꯦꯅꯦ. ꯗꯥꯕꯤꯅꯣ ꯍꯩꯃꯤꯟꯅꯁꯤ ꯅꯪ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯦ ꯅꯪꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯈ꯭ꯔꯣ. ꯀꯔꯝꯕ ꯃꯑꯣꯡꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯗꯕ? ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯀꯀꯥ ꯆꯥꯛ ꯂꯥꯝꯃꯦ. ꯀꯨꯏꯔꯦꯍꯦ ꯗꯥ ꯄꯥꯟꯗꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯦ. ꯕꯤꯅꯣꯂꯥꯏ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯏꯅꯥꯎꯕꯨ ꯈꯣꯏꯔꯝꯖꯔꯤ. ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯗꯥꯕꯤꯅꯣꯕꯨ ꯖꯣꯏ ꯖꯣꯏ. ꯍꯩꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯄꯥꯟꯗꯝ. ꯑꯃ ꯂꯥꯏꯠ ꯊꯥꯔꯦ ꯀꯅꯥꯝ ꯈꯪꯗꯅ ꯈꯪꯗꯦ ꯆꯪꯕꯤꯔꯛꯇꯦꯕꯣ. ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯩ ꯀꯣꯟ ꯐꯦꯡꯅꯕ ꯂꯣꯏꯅꯗ꯭ꯔꯤꯕ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ. ꯍꯩꯃꯤꯟꯅꯁꯤꯅ ꯗꯥ ꯄꯥꯟꯗꯝꯗ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯍꯥꯏꯈ꯭ꯔꯦ. ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯆꯥꯛ ꯆꯥꯔꯤꯕꯣ ꯀꯀꯥ? ꯕꯤꯅꯣꯂꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ. ꯍꯩꯃꯤꯟꯅꯁꯤ. ꯏꯕꯨꯡꯁꯤꯡꯁꯦ ꯏꯈꯨꯔꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯈꯔꯦꯗ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯕꯗ ꯆꯪꯕꯤꯔꯛꯏꯁꯦ. ꯍꯩꯃꯤꯟꯅꯁꯤ ꯑꯃꯨꯛ ꯆꯥꯔꯤ. ꯍꯣꯏ ꯃꯥ ꯗꯥ ꯄꯥꯟꯗꯝꯒꯁꯦ ꯆꯪꯉꯛꯄꯒ ꯑꯩꯒ ꯀꯧꯗꯦꯅꯦ ꯄꯩꯊꯣꯛꯅꯒ. ꯗꯥꯕꯤꯅꯣꯒ ꯍꯩꯃꯤꯟꯅꯁꯤꯒꯗ ꯀꯀꯥ ꯍꯩꯃꯤꯟꯅꯁꯤꯒꯗ ꯃꯦꯁꯦꯖ ꯇꯧꯅ ꯂꯩꯅꯦ. ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯗꯥꯕꯤꯅꯣ ꯅꯅꯥꯎ 20K ꯁꯨꯗꯣꯔꯦ. 20K ꯁꯨꯔꯣ ꯑꯗꯨꯒ ꯗꯥ ꯄꯥꯟꯗꯝ ꯀꯦꯛꯇꯣ ꯀꯣꯔꯤꯌꯔꯗ ꯇꯧꯔ ꯊꯥꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯒ ꯀꯦꯛ ꯀꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯨꯛꯇꯣ. ꯕꯤꯅꯣꯂꯥꯏ ꯏꯆꯜ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯌꯥꯎꯔꯣꯏ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤ ꯆꯥꯎ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯒꯅꯤ. ꯀꯥꯏꯗꯦ ꯗꯥꯕꯤꯅꯣ ꯑꯗꯨꯝ ꯁꯪꯕꯗ ꯆꯪꯉꯧ. ꯁꯪꯗ꯭ꯔꯗꯤ ꯁꯪꯗꯦꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯪꯗ꯭ꯔꯗꯤ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄꯗ ꯈꯪꯗꯦ ꯑꯗꯨꯝ ꯁꯪꯗ꯭ꯔꯗꯤ ꯆꯪꯗꯦꯕ ꯑꯗꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯔꯣꯕꯤꯇꯥ ꯀꯤꯠꯆꯟ ꯍꯦꯜꯂꯣ ꯍꯦꯝ ꯕꯣꯕꯤ. ꯊꯦꯡꯀ꯭ꯌꯨ ꯆꯦ ꯔꯣꯕꯤꯇꯥ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯕꯤꯅꯣꯂꯥꯏ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯇ. ꯁꯤꯒꯤ ꯌꯨꯝ ꯑꯃ ꯑꯅꯤꯁꯦ ꯂꯥꯟꯊꯣꯛꯈꯤꯒꯦ ꯑꯗꯩ ꯁꯣꯔꯣꯛ ꯆꯠꯇꯅ ꯋꯥ ꯉꯥꯡꯉꯦꯅ ꯃꯤꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ.
ꯑꯝꯇ ꯂꯥꯛꯈꯣꯀꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯃꯤꯅꯤꯠ ꯑꯃ ꯈꯛꯇꯪ ꯉꯥꯏꯌꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯃꯦꯟꯁꯦ ꯔꯣꯕꯤꯇꯥ ꯈꯥꯃꯦꯟꯁꯤ ꯕꯤꯅꯣꯜ ꯃꯤꯅ ꯍꯜꯂꯛꯄꯩ ꯍꯥꯏꯗꯅꯁꯨ ꯍꯜꯂꯛꯄꯗꯣ ꯍꯥꯏꯒꯗꯕ ꯑꯣ ꯃꯌꯥꯡ ꯔꯣꯕꯤꯠꯁ ꯍꯥꯏ ꯆꯦ ꯔꯣꯕꯤꯇꯥꯗ ꯗꯥꯄꯥꯗꯅ ꯍꯥꯏ ꯍꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯄꯥꯎꯃꯤꯇꯥ ꯃꯌꯥꯡ ꯏꯄꯥꯟ ꯕꯕꯤꯇꯥ ꯑꯥꯏ ꯂꯚ ꯌꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏ ꯍꯥꯏꯐꯦꯠ ꯁꯥꯎꯒꯦ ꯇꯧꯋꯦ ꯀꯩꯁꯨ ꯑꯣꯏꯃꯥ ꯇꯨꯀꯠꯆꯩꯌꯦ ꯑꯩ ꯁꯥꯎꯕꯒ ꯍꯩꯇꯦ ꯑꯗꯨꯝ ꯅꯣꯛ ꯂꯩꯔꯕꯅꯦ ꯑꯩꯉꯣꯟꯗꯕꯨ ꯅꯞꯅ ꯁꯥꯎꯍꯟꯒꯗꯣꯔꯤꯅꯦ ꯗꯥ ꯕꯤꯅꯣꯜ ꯅꯪ ꯁꯤꯗꯃ ꯔꯣꯕꯤꯇꯥ ꯑꯥꯏ ꯂꯚ ꯌꯨ ꯑꯦꯁ ꯗꯥ ꯕꯥꯅꯣ ꯉꯁꯤꯗꯤ ꯑꯥꯏ ꯂꯚ ꯌꯨꯅ ꯆꯥꯏꯔꯦꯍꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯄꯨꯝꯅꯃꯛꯇ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯦꯍꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯏꯁꯇꯤꯀꯔ ꯊꯥꯔꯛꯑꯦ ꯕꯤꯅꯣꯜ ꯂꯥꯏ ꯃꯤꯅ ꯑꯉꯥꯎꯕꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯇ꯭ꯔꯦ ꯅꯪ ꯃꯤꯅ ꯑꯉꯥꯎꯕꯤ ꯂꯥꯛꯑꯦ ꯇꯥꯟꯅꯔꯛ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯕꯤꯅꯣꯜ ꯂꯥꯏ ꯀꯤꯆꯟ ꯈꯣꯏꯔꯝꯖꯔꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯍꯦꯜꯂꯣ ꯕꯤꯅꯣꯜ ꯔꯣꯕꯤꯇꯥꯅ ꯕꯤꯅꯣꯜ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯈ꯭ꯔꯦ ꯆꯦ ꯔꯣꯕꯤꯇꯥꯅ ꯗꯥ ꯕꯤꯅꯣꯜꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯄꯣꯕꯤ ꯗꯥ ꯕꯥꯅꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦꯍꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯈꯥꯏꯔꯛꯏꯍꯦ ꯕꯤꯅꯣꯜ ꯂꯥꯏ ꯀꯥꯏꯅ ꯕꯤꯅꯣꯜ ꯂꯥꯏ ꯀꯥꯏ ꯗꯥ ꯕꯤꯅꯣꯜꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯥꯔꯦ ꯅꯣꯏꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯉꯁꯤꯗꯤ ꯅꯤꯔꯥꯃꯤꯁ ꯋꯥꯡꯈꯩ ꯊꯥꯔꯁꯤꯅꯦ ꯕꯤꯅꯤꯇꯥ ꯌꯨꯝꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯣ ꯑꯩ ꯁꯣꯅꯥꯏꯕꯥꯏ ꯒꯥꯔꯗ ꯆꯠꯂꯤꯕ ꯁꯣꯅꯥꯏꯕꯥꯏ ꯒꯥꯔꯗ ꯑꯩꯅ ꯁꯤꯗ ꯂꯩꯌꯦꯕ ꯕꯣꯅꯤ ꯑꯣꯐꯤꯁꯇ ꯆꯠꯂꯤꯕꯅꯦ ꯆꯦ ꯕꯤꯅꯤꯇꯥ ꯀꯨꯏꯔꯦꯕꯣ ꯎꯗꯕ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯕꯤꯅꯣꯜ ꯂꯥꯏ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯅꯤꯔꯥꯃꯤꯁꯁꯦ ꯍꯥꯎꯕꯅꯦꯕ ꯊꯥꯎ ꯈꯔ ꯆꯪꯖꯔꯁꯨ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯄꯤꯒꯦ ꯄꯨꯁꯦ ꯔꯣꯕꯤꯇꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯈꯨꯠꯆꯨ ꯑꯃꯅꯤ ꯍꯟꯗꯛ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯦ ꯅꯣꯡꯁꯤ ꯇꯧꯔꯤꯕ ꯑꯣꯇꯣ ꯑꯃ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯣꯇꯣ ꯐꯪꯍꯧꯗꯕ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯀꯃꯥꯏꯅ ꯑꯦꯠ ꯃꯣꯅꯤꯇ꯭ꯔꯦꯠꯇꯨ ꯀꯗꯥꯏꯗ ꯃꯣꯗꯤꯔꯦꯇꯔꯦꯠꯁꯦ ꯇꯧꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯨꯏꯔꯦꯅꯦ ꯑꯩ ꯈꯔ ꯀꯨꯏꯅ ꯂꯥꯏꯚ ꯊꯥꯔꯨꯗꯕꯅꯤꯅ ꯁꯤ ꯂꯩ ꯑꯦꯗ꯭ꯔꯦꯁ ꯃꯣꯗꯤꯇ꯭ꯔꯦꯠ ꯌꯥꯔꯕ ꯌꯦꯡꯉꯨ ꯆꯦ ꯔꯣꯕꯤꯇꯥ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯕꯤꯅꯣꯜ ꯅꯤꯔꯥꯃꯤꯁꯁꯦ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣ ꯏꯁ ꯆꯦ ꯔꯣꯕꯤꯇꯥ ꯅꯤꯔꯥꯃꯤꯁꯁꯦ ꯃꯊꯦꯜ ꯃꯑꯣꯡ ꯃꯑꯣꯡ ꯇꯧꯔꯗꯤ ꯍꯥꯎꯕꯅꯤꯍꯦ ꯍꯥꯏꯗꯤ ꯅꯤꯔꯥꯃꯤꯁ ꯆꯥꯅ ꯍꯦꯟꯅ ꯆꯪ ꯌꯥꯝ ꯆꯪꯉꯦ ꯉꯥ ꯆꯥꯕꯩ ꯃꯍꯨꯠꯇ ꯉꯥ ꯌꯥꯎꯗꯕ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯍꯥꯎꯕꯅꯤ ꯄꯅꯤꯔꯒ ꯕꯣꯔꯤꯒ ꯊꯣꯡꯗꯅ ꯉꯥ ꯌꯥꯎꯗꯕꯤ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯇꯧꯔꯒ ꯏꯔꯣꯝꯕꯒ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯅꯨꯡꯁꯥ ꯁꯥꯏꯍꯦ ꯕꯤꯅꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯕꯤꯅꯤꯇꯥ ꯅꯣꯏꯗꯨꯒꯗꯤ ꯊꯥꯕꯜꯒ ꯆꯣꯡꯗ꯭ꯔꯣ ꯕꯤꯅꯣꯜ ꯂꯥꯏ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯩꯗꯤ ꯆꯝꯅ ꯆꯥꯕꯤꯅꯤꯅ ꯍꯥꯏꯕꯅꯤ ꯑꯣ ꯑꯁꯦꯡꯕ ꯗꯥ ꯕꯤꯅꯣꯜꯁꯦ ꯑꯆꯝꯕꯗ ꯆꯥꯏ ꯉꯝꯃꯤꯕꯣ ꯍꯥꯏꯗꯤ ꯀꯥꯡꯁꯣꯏ ꯀꯔꯥꯡ ꯑꯗꯨꯝꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯍꯩꯅꯕ ꯃꯥꯜꯂꯦ
ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯌꯥꯝ ꯆꯥꯕꯁꯦ ꯉꯝꯗꯦ ꯑꯣꯕ꯭ꯔꯣ ꯁꯤꯜꯆꯔ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯣꯡꯃꯇꯪ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯄꯥꯅꯤꯁꯃꯦꯟꯒ ꯇꯧꯁꯤ ꯃꯤ 3 ꯂꯩꯅꯦ ꯃꯦꯁꯦꯁꯇꯤ ꯇꯧꯔꯛꯑꯒꯦ ꯀꯅꯥ ꯀꯅꯥꯅꯣ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯥꯔꯦ ꯍꯥꯏꯃꯤꯟꯅꯁꯤ ꯕꯤꯅꯣ ꯅꯪꯕꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯅꯤ ꯈꯨꯝꯃꯛꯇꯦ ꯗꯥ ꯕꯤꯅꯣ ꯀꯥ ꯍꯥꯏꯃꯤꯟꯅꯁꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯁꯦ ꯈꯨꯝꯕꯤꯌꯨ ꯌꯥꯗ꯭ꯔꯅꯦ ꯑꯥꯏ ꯂꯚ ꯌꯨ 2 3 ꯍꯥꯏꯅ ꯈꯨꯝꯕꯤꯌꯨꯅꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯍꯦꯜꯂꯣ ꯍꯥꯏꯃꯤꯟꯅꯁꯤ ꯗꯤꯟꯗꯥꯒ ꯐꯕꯁꯤꯒ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯇꯨꯝ ꯂꯩꯅꯩ ꯃꯥꯅꯤ ꯆꯦ ꯔꯣꯕꯤꯇꯥ ꯀꯥꯏꯒꯤꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯆꯦ ꯔꯣꯕꯤꯇꯥꯅ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯇꯧꯁꯤ ꯍꯥꯏꯃꯤꯟꯅꯁꯤ ꯍꯦꯜꯂꯣ ꯔꯣꯕꯤꯇꯥ ꯕꯤꯅꯣ ꯂꯥꯏꯐ ꯍꯥꯏꯃꯤꯟꯅꯁꯤ ꯂꯚ ꯌꯨ ꯏꯁ ꯐꯖꯅ ꯂꯚ ꯌꯨꯒ ꯍꯥꯏꯈꯔꯦꯍꯦ ꯑꯣꯇꯣ ꯑꯃ ꯂꯥꯛꯑꯦ ꯈꯥꯝꯒꯦ কই যাইব আমি তো আজি তো যাবো এই যে সোনাই বাইকা যাইব নি হ্যাঁ কত লাগবে ওই যে বন্ধন অফিসও যাও বন্ধন অফিস জানে নি বন্ধন ও আমি কইব তুমি দেখাই দিব হ্যাঁ আমি কইব এই বিনাসি দুই জনা বিনতে ওয়াকে সুয়া Ngaida no ni se aro ni que romance ai con ni no me tan de ai present আমরা দুইজন সামনে গিয়ে না ওই চাঙে ওই গো অত টাইম সামনে যাবে